Kidema Road Tagi Mao Faoba Amadi Tadubi Tagadaba bypass road ama Semnaba Thabak PAIKHATPA Houkhre awang nongpok thangba state singda nong leptana taba maramna ising ichau amadi chingning khaibana chingba kaya thokan kibagi manung channa Nagaland gi Fasamada Chawna chingning khaibada Manipur gi maru oiriba National Highway number 2 da changdraba yadraba Potlam Puba Gari Singh Panduna Laiba Maramna Manipur Drivers Association na Senapati District Trucks Owners Association, Senapati District Truck Driver Union, Manipur Gorkha Motor Workers Welfare Union ga punna khutsam naduna thabak ado PAIKHATPA Houkhibani. Awang Sekmai da Laiba MDA gi office tagi JCB ama recover van ama pung kunmari mathau tawgadaba ambulance ahum thabak aduda mating pangnabagidama khutsinakre hari. Panbayai chingning khaibana maram oraga maru oiriba Imphal Dimapur amadi Imphal Zariwam gi National Highway singda potchai puba gari sing panduna laikibana Manipurda nomada changdraba yadraba polam sing marang kaina fangbada awaba mayuknari